Ai kita waktu cira ai kita waktu hospital pumira di tawai ware na waya ai u to mama kita waktu tu mama de mapa ina jo bangde Rohit ka Mayambana jo bangde ni to waktu kariya mingola kaya ai ning do Ilo masih orang orang ni tahu itu cila tahu na irak tu cilam dah irak tu hidup ay bukan hidup orang kang kita orang
Ai gari thon ko le so sino ko din pa sino ko ka ko mere ra ne sam son ko ka ko ko mo ware ko mo ware yamba ai na na ko le ko mo nên mình cùng ngasi numidang wairam phongkiba tongan tonganba manipuri siphongsing amasum thokiba thawdo wathoksing degi maruoibi I pausing khongasaraga manipur top channel gi maikedi gi myamna thamjage hanbada MLA Radhesham gi manawnapa Bisorjit Elis Pretona aigi imamakta inawnapa numaina kaptuna hatkibani N Roshan thasigi kungamathoi ahingda राजनीति की थोअनिंगदब थौदो अमद लेखिद्रबा हैरो पार्ट 2 दगी थौबाल कॉलेज द BA 5th सेमिस्टर तमलिबा महिरो निंगथौजम रोहित नोंगमेना कापतना हाटकिबदु हैरो AC की MLA थोक्सम राधेश्याम की मनावनुपा थोक्सम बिश्वरजित एलिस प्रातोननी हाइना रोहित की मयाम निंगथौजम रोशना पाउमिसिंगदा फोंदोखरे मागना हाय थौदो अदु मियोय तरागा मारोम न युमना संगलपगी मनुंग मियोय तरुक रोमदि मागना मसखंगी लोइनेना मियोय कुंथ्रा रोमना संबलगी वांगबद लेरगा तमथिरब थौदो अदु सदखिबनी हिरमसिगी मतांगना पुलिसता FIR अमसु रजिस्टर तौखरे मरी लेनबसिंगना हिरमसिदा मियेंग संगबिदुना मरा लेबसिंग मतिक साबदन पियु सोहाइखी निंगसिंग मयाबरी थौदो अदुगा मरी लेनना लेखिद्रबा रोहित की मयाम्बा निंगथौजम रोशन हाइरो पुलिस स्टेशन आइबसिरोल अमा कंप्लेन ओइना पिसिनबदगी हाइरो पुलिस स्टेशन केस अमा लखतुना थौदो अदुगी मतांगदा थिगतपा हौरबने आइबा कंप्लेन अदुदा पल्लिबदि हाइरो पार्ट 2 थोक्सुम लेकाइदिगी हौजिक MLA ओइरिबा थोक्सुम राधेश्याम गी मनावनुपा थोक्सुम प्रातो sei kuntragom de apokpa TS ebo soba amadi atopa miyoi taruklom lusingba miyoi taraga mangaromna ehing nung yaida Roshan masama ki mayum de sambal nam khaiduna sanglaklaga ma ki apokpa Prem Chandra amadi manawnupa Rohit pu nongmaina kapada Rohit leikhitabane haibisni panbayai mathang segi February thara pangthokadoriba Manipur Legislative Assembly ki mikhal mongoinana thokpa tamthiraba thawdo amada BJP gi workers sing oigani haina thajanaba sakhangdaba miyoi kharana hairok part 2 da leiba Congress worker amagi yumda sangsilaglaga nongmai kapsilambadagi college tamliba mahairoi ningthawjam Rohit sei kun nongmaina panduna sikhibani nongmaina kaptuna hatraba mahairoi edugi apokpa ningthawjam Prem Chandra sei yankhai khumdoi amasum khundongbam Rakesh sei kunthra apokpa giming K Syam su nongmaina panduna Rajmidi city da aruba phibam da lekatnaribani ningthawjam Prem Chandra maphaigan amasum Kamyada 12 board gi Saramaru kunthra gi mathakta panki aduga khundongbam Rakesh na oi thangba pambom na nongoi meru na panduna sokhi Rakesh ti ngalingai matam na thokpa numai kapsilakpa gi thawdo ama da sokhibani nongmai na panduna Leikhidraba masum soklaba makhoi animak hairok part 2 maya lekai dagi ngaktani police tagi phangba pauna haikhibada hairok
Kaithilda hangba Congress amasung BJP gi camsingda leiriba workersing gi marakta khatna senabagi thaudok thoki tanja aduda gypsy amada tongduna lakpa BJP gi worker kharana Congress workersingda nongmai kapsinduna attack torakpada Rakesh Panduna sokhibani thaudoduna maram oiraga miyam kaiduna senakhi Mayam punamak ingthanakhraba matung miyoi kunthra muk na rol da laklaga ihingi pung baro makhairom tabada Congress workers sing thiraga nongmai sindol thamlaga tamthina purambagi thaudok thokhi madugi matung tarakpara Congress worker ningthaujam Rosan thibalaki Rosan thibalakpa miyoi nifu yangkai rom aduna makhoigi yumgi maning thangba palinam khaiba horakpadigi makki manaw nupa Rohit amasum apokpa Premchandra na makhoigi toilet manakta senchinduna yengki makhoina mapa masabu pharaga phuki tungda Numai kapsinduna masana pahat keduga mapana nui maruna panduna sokhibani hanisu pausna makhatana phungdorakli Makhasa tharakpu oina to papam na Government of Manipur Office of the District Magistrate Thawbal ngasi December gi tang kulgo humdoida e Subhas Singha District Magistrate Thawbal no khuyek piduna thokpa order ama myamna thamjage Hairok village area singda pamdaba thawdo wathok kya thokpana maram oirakana hairiba mafam asida Section Samaga Nifuga Mari CRPC gi curfew gi athingba thamle ngasi tang kun go humdoi tha taraga nitu English singani ga kun ga mathoi numidang warangi pung manga dagi haurakanda atopa order ama thoktriba phawba Thawal district ki Hairok village area singda hairiba curfew si thamle haina order thokre tawbu hairiba order sina government official missionary singdi konchilo jo hairi loina na enforcement law and order ngakliba military paramilitary police forces aduga atopa athu akai gi lakpa medical amasum essential service singi di konchiloi haina supali loina na karigumba lohong khudongba leitabagi amanatra religious purpose singi thoram pangthokpa taragadi mangjona subordinate of police Thawbal gi permission logodabani haina supali duga permission yaudaba thoram singsu pangthokpa yaroidari aduga curfew thamliba jaga asina sidulda Hairok village district of Thawbal gi magi whole area singda thammi hainasu e Subhas Singha district magistrate Thawbal ngasi order ama thoktuna khangalakli makhasa tharakpoina to papaw man ngasi dagi Imphal manungi traffic junction taraga manga da traffic light system thabak tawba hokre Manipur gi konung oiriba Imphal sar manung amade akoiba mafam singda leiba traffic junction kunga tareta khilliba Integrated Traffic Management System matam kuina function tawa yadaduna leiruba adu ngasidagi hauna traffic junction taraga manga da khiliba traffic light system apung fana function tawa hokre nahal makai traffic police na khutna sign tawduna lambi da lakliba gari sing yamna wana thadok thajin torambadu ngasidagi di traffic light system na gari thadok thajin tawa hokre ngasidagi traffic light system function tawa hokraba traffic junction sing adudi singmairong Khongnang Anikarak Junction, Sagolban, Aryan Theatre Junction, LIC, PWD Junction, Pisumthong Mayai Lambi Junction, Kaisamthong Mayai Lambi Junction, Sangaipro Regular Road Junction, Kongba Saudongpung Junction, Sangapham Junction, Kaisampat Junction, Singamai Singa Makhong Junction, GPO Babupara Junction, Rasbon Junction, Kwakaithel Junction, Kangla Western Gate Junction amadi North AOC Junction ni haini su pausna makhatana phongdorakli tentang na to papaw man lila yenglubada mi leitaba yawri haina tonga sandopiganu ima iramda Manipur Artist Association imagi lila roi singna sanaba anoba lila imagi numit sida hairuba lila asi yenglubadagi leitaba yawri haina sandoklibo wafam asi aranba yumpham yawdabni haina association asigi secretary ningombam tomba singhana phongdokre Loisilakpo ina to papaw man ain yadaba mona yu yolibasing red chathaduna fagalakadori Excise ki additional commissioner superintendent enforcement team amadi excise station singi officer in charge khudimangna mari leinaba official singa khusamnaduna sana kanglon gi matung ina leptana sang nine red chathaduna illegal amadi illicit intoxicating IMFL beer country liquor sing foganaba Manipulenga ki excise ki commissioner na thokpa office memorandum amana khangankre office memorandum adugi matungina state asigi mafam kharada lanai miyoi amadi authorized tawdaba vendor kharana Manipur Liquor Prohibition Act 1991 laina ain yadaba mongda IMFL beer distill illicit liquor yole habigi paw phangle
intoxicant liquorsing natragana atopa substancing sizinaduna miyamda maru oina nupi angang amadi khunai sige asonba kangrupsingda thoaningdaba thodok wathok harassment singba kaya piri loinana mathang sai inglising aniga kungani thoda pangthokadariba general election free and fair oina pangthokpa ngamnaba amadi peaceful election oina ba liquor si puthokliba amasum thamliba madi yoliba singi mathakta kupna yengsinba sangi loinana mari lenaba excise department gi officials in red sathaduna illicit intoxicating liquor si fagat mathau tai hai khenasu pausna makhatana supali loisilakpoina tendakpa paw man india do omicron case saniga kuntraga taruk yaukre prime minister na review meet pangthokadori india gi state amadi ut taraga tarukta omicron variant ki casing thengnakraba matungda lebasi gi oina omicron variant ki apunba case saniga kuntraga taruk yaukre hauju phawi oina maharashtra na masing khwaidigi yamba oina omicron gi case humfuga manga thengnakre mathangda delhi na case humfuga mari thengnaduna ani subada leiri loinana Telangana da case kungamari thengnaduna ahum subada leiri hainasu pausna makhatana su fongdorakli aduga hojikuina di myam paus matang se lusinjarage amasum pathoksugi bida soikiba lankiba kya yaurs myam ngakpigene amasum matam goeba maruebi pausung su leptana myam da update pijara kenesu channel sugi meketi ki myam thamjari and thank you.